Hamas Israel war da siba lising ahumga chatret yangkai manga yaukhre. US emo purakpa ahanba plan Israel da thunglakre. Palestinian ki Gaza Strip ke laingak faidiba Hamas na thangja numit ki numidang waidam dage. Israel da attack satharakiba matung dage thoglakiba Hamas Israel war asida hauzik phawbada Gaza Strip ta sibagi masing lising amaga yangkai manga amasung Israel da lising amaga chani hena sikiba loinana Hamas operative lising amaga chamnga ki asiba chang fangkiba pumna magadu tharaga punna miyoi lising ahumga chatret yangkai ga mapan sikre hauzik Hamas ki mathakta laikha da choba attack ama chathaba yabagi phibam da Gaza Strip adu da naksinna trup lak ahum paiduna thamkhre haina Israeli military na phongdokre Israel gi yamlaba trup adu Gaza Strip manakta paiduna thamkhibaga loinana US emo purakpa ahanba plane adusu Israel da thunglakre Israel Hamas ki lan numit mangani sujinkre Hamas militant sing na loksin khraba Gaza ngamkhai amukhan na handokane Israel Indiana Israel gi damak lepli haikhiba Narendra Modi da Netanyahu na telephone tawrakre Israel da Hamas ne attack tawrakhiba matung dage makoi gi ahanba telephone da wari sanaba da Prime Minister Narendra Modi na Israel gi Prime Minister Benjamin Netanyahu da ngahan khudong thiraba pungja asida India ge miyam na Israel gi damak lepli haikre mahaki phone call amasung oiriba phibam adugi anauba pau pirakpagi damak Netanyahu bu thagaladuna Modi na kona extra post amada haike India na terrorism gi mawong pumna makta kanna condemn tawi haina PMO na thokpa statement amada haike State of Israel 1948 ta semki badugi matung dage khwaidagi misi mina thokpa attack oiramba yaba amada Israeli civilian sing da Hamas na target tawrakiba thangjagi matung dage Masi makoi gi ahanba phone da wari sanaba nei maduda attack aduge matung thunamak Prime Minister Modi na phongdokiba paujel adumak yaukhe Israel da terrorist attack sing gi pausing aduna sathina thamoi sogal le mara leijadaba leikidraba sing amasung makoi gi imung manung singa loinana aikhoi lepli amasung khurum le khudong thiba pungja si da aikhoi ga Israel gi solidarity da lepli haina Modi na haikhe right to self defense ki Israel gi thabak sing sagwatpa Prime Minister gi wapam sing adu terror attack sing aduge matang da Israel da mapungphana sawgatpa oina tawkhe pathokiba natraga hauzik phawbada tawkiba tweet sing adu da Palestinian sing ge achumba demand sing adugi matang da amata pankhide Prime Minister na Israel da leiriba Indian citizen sing ge safety amasung security gi wafam sing adu pukhatkhe Prime Minister Netanyahu na mapungphaba cooperation amasung support ki thajaba pikhe lusingba ni aduna nakna na pau phauna duna leinaba yanakhe PM Modi na haikhe